Aki-akhang piduna eshor ki Thouram thugainaba kayarak hotnaraklabasu Shree Shree Govindajee temple Boardna Lepkhiba Kang Chingba Thouram Tekta Kaidana Chathagani haina board asigi section officer Manoharmayum Barish Sharma na phongdorakli Tha asigi nipan da pangthokadoriba radyatraga mari lainana Shree Shree Govindajee temple Boardna sem sariba Kang da ngarang ahing sakhangdaba khulai paiba singna nongmaina kapsinlambagi thawong adu yaningdaba phongdoktuna board asigi office da pangthokpa paugi mifam amada wafam asi phongdokladuna Manoharmayum Barish Sharma na hai konungi kangsem sariba mafam asida chatharamliba thawong ase maril yaudaba yamna pangdabagi thawong amani haina thawi asigumba thawong ase matungda amuk hana tawbigano Kang Chingba ase ngasi ngarang khakta haudorakpa nate Gambir Singh Maharaj ki haktaktagi chathaduna laklaba laigi thoramne Kang Chingba ase lamdam asigi oina laibaki ningthau amade laibak miyamda yaifa mongol pibinaba chingbane haukiba chahi khara asida covid ki laichat amade laibaki fibamna Kang Chingba lepke adubu chahi asigi oina laibaki tangdu laitaba fibam oirakpana Kang Chingbagi wafam ase laibaki chief minister Nongthomam Pirena president amade Manipur legislative assembly speaker T Sejabratana vice president oiba temple board ki mifam amana Kang Chingbagi wadap ase lobane Kang Chingnaba Thourangliba asisu ithak irang yaudaba laigi thoram tamang pangthoknaba boardna kanna honaribane Laibak asida tangdu laitadriba ase hanagi fibamda hanjin hanpinaba jagat ki mabungo jagabondho Balabhadra amade Subadrana kangthakta lengthoktuna thaunina bkhona sabane masida ahenba karishu yaude haina mangna phongdokhe Koi mamang so koi kang chingjade adai ki yang kano to koi kang chingde to wodo bo koi lepa ki se Gambir Singh Maharaj ki sana hakte ki kang si leptra chinga paduna ining thok leise masna jaw ki hakta khomda kang si leptra chingai adu bo lepa ki ବ୍ୟବস্থা na yada badagi kopi ki matam da koi kang chingi ge koi le mang leng thoka to wa hona ba madu dang mamang su akoi ki irang lei baduna ka dogi han matam da adum akoi ki keno to gi laimang de lengtho loisan ki to handati irang si kitang komdhara handara abanina ai di akoi gi jagadu kang si yam sang na chingado sana adagi mo kang chingda ba hai si akoi gi dhanma gi chalabi hoina akoi gi yam nungai ta ba phata ba khudam ni haidna angtang lei pa ki ang langi ba kholi ba mayam asi Jagannath Devana rathada lekhalaga angtang kang chingaga angtang aphaba maikei da porpa amadi leipak tangdu leitaba shanti oi bedu porpa oisno haidna wei gi brahma sabha amadi leiriba mayam punnam meeting to matunda Jagannath Deva gi ratha jatra gi mahau keno si sabsi pangthokna na ba haidna boardna resolution lokibani ado masi tawriba punamak se akoi ithak irang ga kalgumba amata da mari lenade akoi ne tawdisi sumna tangi dharma gi oiba laining gi oiba adu khatane akoi sa pangthok ka duisi karigumba makhal amata gi akoi gi aki amau nungai ba phongthok pa amadi laining ga na taba mari ne da pot amata ko yaukti masti sida